खुरुमजरी ISTV News Bank W Punopo Taramokzari Huzahamda Nasik Muru Boxing Lubisi State ki intelligence tagi NSN IM ki intelligence na hena wangbugi mamitari haina MLA Dr. Ibohalbina Assembly da Fondokre Lamdeng da Saba Solid Waste Management Plan Saba Pumloi Loire Amodakai Haidok Fungi Awaba Leroi Amadi ILP System Student Wing Manipurna ngasi asapot saba bakery singyang silubada pibam sadaba kaya thengnare nasigi muru boxing sandrong pizre state ki intelligence tagi NSN IM ki intelligence na hena wangbugi mamitari haina MLA Dr. Ibolbina Assembly da Fondokre wafamasi handakta Ukhul District ki Fins Corner da ADC member Ngalangzar Malui hatkibaga madi lenana pukhatkiba calling attention khanabada mahana Fondokibani thasi tang tara mathoidagi hoduna satharkiba Assembly ki nongjomi phangwi saru oma oina TMC ki legislature leader su oriba Dr. Ibolbina Fondokibada miadasi ain thugaiba miyoi singna sathakibani haibasi mayak sengba wafamni hiramasi mari lenana Chief Minister masung Deputy Chief Minister na NSN IM nani haina Fondokibasu leikre NSN IM amasung India government ki marakta chathariba sahi taratare suraba sandigi wari asigi waroisin lamdamasi miyamna khangningna ngaibida natana waroisinama purakpa ngamdabasina praja singda khorang khoisauna hale sahi kunrong ki mamangdagi pangthokpa ngamdan lakpa ADC ki mikhal mai pangna pangthokiba government ki mai pakpani mikhal pangthokraba matungda lalolof asina akanba maongda kihanbadagi ADC ki members sing Imphal da leibna tabak suri makhoi yambana government na loinamak security piba ngamdaba yai adubu makhoi sing chathok chasin tobada kari instruction pibagi haiba khangninge NSN IM gi oinadi mamangda political figure kaya hatki hanabagi honabagi thodok sing su leikre haujik sathariba pesto ase karamba maongda satharibugi haiba India government na mayak sengna miyamda khangan bisungani lalolof asigi designated camp karamba mafamda leibagi amadi kayamna leibagi haiba hangningai oi makhoi gi oinadi ceasefire chanaba Nagaland da leifam thokpani handak thokliba thaudosi gi matangda ceasefire monitoring committee na domin leisinba asina makhoina pangtha thador obra haibagi singnaba lei thaudosi gi mari leina lalolof asigi designated camp da thibongmi thabak sathaba mari makhoi gi kadar phagat pasi thagat ngai ni hiramasida India government na domin leisinfam thokta haiba wafam thamki calling attention adubu saru yarudna home gi bibak su puriba Deputy Chief Minister gai khangamna matung tarakpo oina phagat kiba myoi singamadi misam taruk kanwangam kiba madugi matangda marik sumba paudam thamki Andro Kendagi MLA TS Samkumana Library Information Science Students Manipur Lisamna Manipur Leriba Institutions in the Library Mirai Biri Haina Fondoki Wafung Matangda calling attention Mosan Musupukaki Samkumana Haikibada Manipur Government College Kunipan Lay Added College Taranitoi Amasung Lady Makoi Sing Asigamanunda Library Labor College Tara Kaktani Masigamataka Higher Secondary Madi High School Singdasu Library Ningtina Later Natana Library and Sing Haptri Library Habasi Educational Institution Amagi Huaidi Hana Maruevasar Amani Masi Mirai from Tokte Board of Secondary Education Manipur Amadi ISRD Ministry Guideline Su Library ki tangai fadaba amadi maru oiba sing ningtina palli library leitaba amadi librarian su hap tabasina maram oirga Manipurda higher education tamning dabagi masak amasu oidaba natte haina education minister ki pukning chingsin ki Education Minister ki Michael Dige government asina library mirai leite hena sakut hanaba tabak tharong kya paikhatli Lisam Harbe Associations asiga government ka tarela hana unaduna wari sanakibada natana hiramasigi matangda government ki Michael Dige Sengdokiba Laikre Librarian amadi library assistant hapnabi dama government na post samatara taru hapnaba notification thoki adubu ministry gi maikai digi hariba post adu office assistant oina logadabani haiba phongdorpadi ohom laikibani library maru oi haiba se sumbo wafam ni sarkar na library mirabi gi wafam leite MLA gi maikai digi hojik school amsung college singda laiba library gi award passing yangsinsi haibadu matamama lepnaraga chaminasi haina phongdoki wangpong gi matamda MLA TS Samkumana Lisingani Taranithoi dagi hojik fawda Manipurda PSA Department Water Supply Scheme kaya prajada khusinaduna ising mapungpana phangan khrabage ising phangan khiba mafam sing kadai kadai dano hojik pakalbe scheme masing na kyano haiba wahang thamki wangai kendrugi MLA pai irabona TB amasung leprosi
treatment center sanabgi dama forest area da lam hectare point sapal yankai taru di reserve tawkiba leirabra leiragana kari maromgino haina hankibo wahangi pakhumda forest and environment ke minister TS Devendra na di reservation tawkiba leite adumapo hairiba thabak adugidamak area adu divert tawkibadi lei haiki ngasigi mifamda safe minister ibobina budget estimate lisingani taramari taramanga house ta puthoki mahut ki makhada PDA implementing agency oiduna lupa crore nepuma thoirom sangna sanglatliba municipal solid waste management plan sabal oiduna hauzik sangana semsari amorakai haido famgi sauna awaba lerambadu koklagani haina mahut ki director and Gitchandrana phongdokre ilamasida report ma ngasi ISTV news team amana lamdeng dal leiriba municipal solid waste management plant se akdeng nana chatuni yanglubada pura sabal loiramle manipur ki chief minister okram ibobisena pairiba mahutna akan bamiyang changduna sok lisingani supna mapandagi lam ekar marphumanga lokchinduna boundary fencing na chingbagi thabak packet pa hukibani aduga sok lisingani supna taramathoi dagi hyderabad ta base toba ramki environment and infrastructure private limited na contract agency oiduna actual plan ase thabak packet pa huki plan sigi nodal agency na town planning department Meni haina mahut ki director Nepram Git Kumar na ISTV news to fungor ke actual construction se site chida koi 2009 degi hobi koi na hojik local level lam si ekar marfu manga gumbani ekar yankai manga gumbati koi acquire to bani aduga kuntra gumbana khaslen hana leramba mukum sing ne koi hek lom jlo bu koi to risi lam ji fencing khazal le to koi buta koi nala ma chong na to phokpani gate panjalaga administrative building na singba sangdia da ba machak sing khoi hana howi aduga akoina tender head floor tor pasi 2009 degi ni ramki international sina mena logi bani project saba aduga mo ji complete lore saba si hojik manipur sarkar gi mang da leriba problem si khoi da option ohum lei masi imphal municipal council da prashna thokadra natraga organization ama link laga madura chinagadra natraga private party mata PPP model china thokadra habisigi decision ama ko yam thu na logodore adu hek lobuga makata ba koi sangana ba tawragani Bharat ki manung da Manipur da leiriba solid waste management plant asina manga subni hairi plant asigi target ti nongmada amoda kai sing adudagi ton chama treatment tawrga har onthokpani adubu hogjumaki wainadi nongmada ton humfugi capacity wari actual plant asida meter chama subna taret sangba meter marfu taruk dasmik manga pakpa compost pet ama mathak kuptuna manung da treatment phase ahum leiduna refine section da amoda kai sing aroi boina changaktuna har gi pothok koina puthokpani haina ramki gi engineer S. Hemchandrana Hongdokli. It akoina 28 days akoina windrows thamaga masi compose ola lo matungda akoina asida machinery leiba asida torment sida tormel makal ahum ni sida leisi first asina first treatment ni legi second sidana khara kuptha khara 15 mm gi lawr matungda refinery section da pusuraga compose ole compose sida giti akoina season ni mong de sina ba yare plant asigi sarukama oina machine da tumbangam da plastic amadi rubber na chingba polam sing tholak matamda sanitary landfill da paiduna thamna na ba pukri gumba mafam leiri aduga amoda kai sing asidagi tholakpa phatraba machum sing evaporation tank ta thajinduna manil oina chalan khina na ba systematic section namasu leiri object plant asi hek thabak haurabadi imphal shahar manungda lunan bagi chang hengalagani hygienic koi bamong da plant asi lingbani thabak hek haubudagi tha ahumdi ramki company na lemna work togduna lamdam asigi mioi sing training pigini hainasu N. Git Kumar na phongdokki yamna hygienic oiba mongda imphal sor gi thoklai ba phatau dising asisu koi treatment tawragani habise koi achet pa thajabani sigi plan china koi mayamna panari imphal sor da kana pigini habisni koi na thajabadi imphal khaktana tana imphal ya koi bida leiriba surrounding habitation sing children kana gani asigi plan chila agadi gari sing fully utilized tawtuna koi gi disposal transportation and disposal si am thuna tawung angani aduga koi gi Imphal municipal council amasung NGO sing na sinariba gari sing ase full utility da sinaba ngangani habisi ha ke chet pa thajabani ISTV pawgidamak and Ranjana Madina Roibam Phillips Lamdeng
Joint Committee on Inner Line Permit System Student Wing Manipur na ngasi sa nathaknaba asapot sing sem sarba bakery sing yang selubada pibam sadba kaya thengnare hari. Joint Committee gi office amada pangthopa paugi mifam amada women wing gi lusingbi raminina bakery da thabak toriba non Manipuri kaya na mong sadba maong da amodakai marakta sana thaknaba polam sing sem sarba si government na khangsin nadana leiba si pende hake. Convener M Angamana ngasi student wing na Dev Bakery, Sangita Super Bakery, Sonia Bakery, Sati Bakery, Sag Balaji, Sampa, Payal, Sonu, Amadi, Pakpa Bakery, the Queen Saturn in Silubada, Amorakai Marakta support Siam Sabatanaki. A single Pimasi, food safety official sing license Karam Piribano, Bakery sing a city Putopa Sapo sing Haksang, Swakadavana, Bakery sing a sea, Matam Kaktana, Tingzalagani, Young Sinuki Tabasi, Makatana, Satagini, Haike. Joint Committee on Inner Line Permit System Manipur na lamdamasida ILP sanahana bat sangselil ba khongjangi manungsana ngasichu CC Higher Secondary School, TG Higher Secondary School, Lamdeng Higher Secondary School, IMA Isor Model School Tera amadi New Public School da awareness campaign chathakre meyana sangselil ba khongjang da punna saruk yaminaba haina warep lokre. Rimsta angang unabagi operation torbo matung doctor na section dabadagi nupi ama laikhidabani haiba tholdo amada miyamgi iho lakadori laikhidrabi nupi edudi wangkhem Eliza Mapuriba Nilasandra Langol ningtholakai dagini Langol da pangtho papawgi mifam amada laikhidrabi Mapuriba Nilasandra na ma ke loina bsi rims ke gaini gi doctor nabakisor na langdun lakpani haukiba me mapalgi ahing nungaida tha Shurak Padagi, Tangai for the Rims the Puhaki, Tang Tarada, Doctor na Operation Toldo Yaroi, Hybridigi, Angang Nupamasama Operation Toldo Poke, Adubu, Mamagi, Pibam, Pagalakide, Angang Adusu, Marathon fully Heduna Rimsta, Yangbangablo Hybridigi, Private Hospital Lamada, Pukaki, Adubu Marathon Namaka, Funbo Iramki, Elizagi Fibam Soxelakpadigi, Rimski Doctor na, Kidney Fell Oire, Hina Fondropadigi, Private Clinic. Kayada tes kaya tohanki anawasi atopa hospital da purge haibasu ayaba pikide tungda ward ki secretary na honabadagi me kumapanda siza hospital da pugaki loinana ma ki fail oibanate infection ni harki loinana layang bada matam khara sanglagni harki mapu laikan aduna laklu matung July 10 mari laikidabani hiramasida rims ki section da doctor singi mathakta chap chaba thabak lokhat piu natrabadi civil society kaya loinana akan makhongjang sangsalagani hairi The police ta akoina kanu thangarabali ko thangalubadu moina doctor singa wari sanaba potpa moina no to ga edu sida changi bu kudimokse doctor gi mathakta action makotpa Bijoy Govinda Gram Panchayat ke Pradhan Nongthombam Ongbi Rani Devi na Tingom Laikai amadi Laukrakpom Laikai apun masinglup ke ahlaman amadi miyambo usit thawai dabagi damak Laikai asigi singlup na boycott tawre haina Tingom Laikai Laukrakpom Laikai apun masinglup na thadropa charolamana khanglali Hausi pawma tana tinba break matang luminese break matungda taranong maksiri Suna sahi kudingi leptana pangthok tuna lakpa August 23 Saklam Khongsat Thorom handak sahi gi suma pungfana pangthok na ba sem sare hari Su headquarter pangthok pa pawgi mipam amada Secretary General L Regalna nepuma palak suba Thoromasibu hena mapung fana na bahona bada miyamna mating pangbiu mayoy singna sel gi mating ni bada security force singna su lana lobi kanu union gi hana ariba receipt book satnaroi anoba counterfoil yawba oina satnargani Ariba receipt book puduna lakpa singna mating pangbigan uloina finance secretary na sahi toba receipt khaktamak sanagani Pisum singa masada leba mahru singi ning sing kubamda mayai ka basinjak sasinba amodakai fadaudi hunjin biganu hairi Pisum singa sing da kugi nisa chaba kana gumba ni kharana kugi pisum singa sing gi kubamda sanai nation ba nisa jasan ba kya ama thinare amasung amokai kiyama la thupiriba asim masi mananakpa amadi manipur pujamiyam na kanagumba thingnabi ba taragani madu tadokiu amasung emsu gi marketagi isu amukana asigumba phajadaba thong asi chathabiganu haiba apil asi tokjari
Imphal City manung da khamba gari sing digi part hura laga yuan ba mioi ama Andro Ken digi MLA TA Sam Kumar gi Major Khulda leba quarter mamang digi fare phagal ba mioi dudi Telem Robindro Sai Kumapan apok thoiba Nilkuthi Kaikol makhale kai digi ni maku wang pong sathabada ngase pung 10 minute kunthra taba matamda MLA unaba lakpa Tata Magic amagi spare tire fuknaba honari ngaida fabani mamang da su mafam asimakta dagi Tata Magic asimakta dagi spare tire amasu huran kre mano huran polam sing asi hata golapati de leba MD Rafiuddin Kauba gari part duan ba mi yama de yoli hairi thaudo sig mari lena MLA Sam Kumar na huran bi sani bi ama yang na sandorak pasigi maram chana thingna ba hona batai nisa pizirga mi kharabu aran balambida chalaliba si hena amang mo kya lakpa yai ma ki mari makhong chap chana thidok na ba police ta sinargani hairi what is minimum number 2 I don't know mani ba tong ibang gai mi am si yaban number 2 ngak tane loi hai am na se am pa sang am sumno kya nam na khangdi yargadi khoi sida mani pudu si maruina quran bagi habit amale rakpa sima khoi mani pu government gi section da bi khudam maman CC Higher Secondary School da MSUG unit ama hangdokre loina Maibam Nur Muhammad pu President Sasat Haukipu Secretary General loina khankre Manipur University na loba BA BSc BCom amadi engineering na singba exam gi result ngasi phawba matam sana haidorak tabana mayor sing da kudong sa da kaya mayon ore haina desam gi serolamna fondorli MU gi authority na mayor sing gi academic career mangdana ba athu matam da result out tobiu amromda examination gi damak sakba building hojik phawba loisindana thamliba si tha khar gi manungda loisin biu hairi Khagempali dagi Kwaketal Tabal Lambi Sembi Dabagi Mayokta Miamna Lambi Tinkre Lambi Siki Pibam Patabana Satok Sasin the Kudong Sadaba Sodong Sadabagi Matakta accident da Asopan Kya Nangle Atumatam da Lambi Sembi Drabadi Akan Makongjang Sangsilagan Hari Masida ISBS ki gari achaw achaw wa chisem road pik thanna puraga moti bai moina long mada gari masing yang khai bugi mathakta hangala ta chat pasina akoi lambi se kaire lambi kai badagi toti pai kaire toti pai kai dana akoi sing anai bathai akoi chat ba yadre machi da nate maching langam da accident se tawte machi na akoi lambi de thija Manipur da sarkar na lambi sembi dabadagi mioi kya na lambi thingba madi lambi tokhai don khongjang sangsin bagi tabak leptan satharli amaromda karau bitrgi lambi asi sarkar na sembi dabadagi lekai miam na paisa khainarga lambi sem na bare lokre ramasida report ma kairau kendra gi manung sanba iril bungdagi kairau bitra fawbagi kilometer 3 khairom sangba lambi asi lising ama chamapan marfudra mapan dagi nasi fawba koilas thaduna lambi sembi dabadagi mahiroi yauna lamdam adongi mioi kiana lambi asida chatnaba honabada khudong chadaba awaba kya mayoknare lambi fatabana lambi asida makhal amatagi passenger gari amata sena khidre ana ayek yaurkpa matamdana praja sina amuka hena awaba mayoknare lambi sembi dabasida ibungo okto so amata sangu yadre khongna ne hangal handa a salam bok thok pasida ne koi wa bana sidor humanga jo tare kuire khoi gi lambi se chahi tara mari manga gi mathakda oiramgani semaktri se aduna khudong yam thire I Sata Singa Yam Awa Sitting Pire, Aquina College of Matamda, Aquida Natana, Hogi Makada, Satagana, College of Schools of Matamda, Hoi kilometer and Makaya Humlongi Sangs, Aquina Kona Toga, Irimundagi, Ototonga Sane, Lia possessing, no Mugazia Talaga Sariba, Magi Masawi Bagadi, Masiboda, Assuming Awa Siting, Kayama Panguna lady. Lambia Asukimatic Patre, Angang Nubia Mata is Consapaya, Selectre, Anna Karigumban, Naragil Pamata, Pukatninga, Gari Bokang, Kanagumbiam, Sangbi, Hibasi Karimta, Selectre. Lambi asi sembinaba local MLA yauna mari leinaba singda kyarak hana haijakhrabasu ngasi fawba lambi asi sembidri lamdam adongi miyamna lambi sembiu haina davi tawduna lambi thingba yauna khongjang kya sangsin khrabasu ngasi fawba mari leinaba singda lambi asi sembi dabadagi praja sing penadre haiba lambi asi gi matangda akhoi club sing mera paibi mari leinaba prajamyang ga horaga sarkar da lambi je sembiu akoi ban tawduna strike tawduna agitation asuki matik changchen jagre adubu ngasi bongda sarkar na yengchen bigini haiduna thajabadi biraga lambi se suksem sembirakte kairau kendra gi manung gi lambi ase asuki matik
फत्रे फत्तब याबग मखै फत्रे अदुबु ngasiबौदा कनागुम्बी मकोक मरु गैदा अखोइना चत्तना कयारा हन्ना हाइजरोरे अदुबु ngasiबौदा कनागुम्बी अमतना मियंग चंगबिरिखिबा अमता लैतरे लंबी थोंग फगत हनबा मई इसिंग लॉ एंड ऑर्डर अमदी एजुकेशन दा हेनबा मिटिंग संगनी हाइखिबा सरकार असिना सही तरह हेना कैराउगी लंबी असि सेमबिद्रबनिना लमदम अदोम दा खुंदारिबा मियोसिंगना युम खुदिंगी पैसा खाइगतनरगा लंबी सेमलगनी हाइरी मरी रहनबा अखोइगी कैराव केंद्र की एमएलए दा हंजल अखोइना चतना कयारा हाइजरोरे अदुबु ngasiबौदा मियंग करिगुम्बी अमता चंगबिरकपा लैगिद्रे अदुना अखोइ कैराव मनुंगदा लैबा अखोइ युमदोंग खुदिंगी पैसा जे खाइनरगा लंबी जे सेमजी हाइबा वारेप से अखोइ माइरा पाइबी अखोइ मयामना अपुनबोइना खनरगा अथुमतमदा लंबी जे सेमजरगे हाइना अखोइ खनजरे सरकार अमल लई हाइबगी चपचाबा ममी अदु सरकार असिना प्रजा सिंगदा ताहनबा पामली ngasibaуда MLA sing amadi mandri singna mai leinaba authority singna akoibu ngapi sembiri haiduna sembiri adubu ngasibaуда akoina hajar matamda semni yengjali haiba wahi sina tang ngasibau sarkar degi akoida kudong chawam ta phangde adubu manipur ji sarkar pam leibangni na sarkar ama lei habagi mamido akoi satra singda tahani ISTV News gidamak cameraman Jiban Galoina Paudum Jari Basunil Kumar ISTV News Board Amadi Council na loba class 10 amusung 12 compartmental amadi improvement examination da mai paglaba mahiri sing mai tamba fangandriba ase education department na akanaba thosal ama tobiduna mahiri singi tungi lambida akaiba pibidana ba mari leinama singi puning singsilali Union Government na Manipur da Sport University ama lingnana ba lupa crore sama budgeta happy babu Young Physics Union lalabung makungna nungai ba phungdroli University asibu mapung fana ba khona bada Manipur miyam na mapung fana mateng pina ba thorang tawri University asibu purak na ba khona bada subo thorang lokiba state BJP ki lusing ba sing busu club ki maikai digi thagat ba phungdroli Sajen thongdagi diversion bridge wariba Thombuthong taba Palace compound gi saliba lambi gi phibam phatabana miyamda khudong sa da kya mayok nare athubu matamda miyang sangbiu haina organization for better society gi president and chawbana ngase Palace compound leba organization asigi office da pangthokpa paumi sing unabada phangdokre mana makha taraduna lambi se Imphal East amasung Imphal West ki phangnabagi yamna maruiba lambi oibada natana advanced hospital su leibana mi yamna sinba lambi oire lambi asigi nagyatta leriba mafam singda nung lengoi paisinba asina Satok Sasinda Kudong Sadaba Hena Toale Piva Masida organization asina Miamgi Yaifano Tabakaya Fakali Masida local MLA Amadi Miam Namating Pangbiu Haike Yum Kuding Mangmi Kuding Mangna Cooperation PBU Lunana Gomeng Manipur Gomena Marile Naba Bibangna Lambi Sibu Park Changna Adigi Koilas Habinaba Kung Koina Lambi Si Koinaba Atuba Matamda Sembiu Haiduna Koi Apil Togari ADC Ukrul member Ngalangzar Maluibu Tamtina Hatkiba Todo Autonomous District Council Ukulna Janing the Phongokre ADC member Singna Kanagumba Mui Netraga Organization Singa Yang Tinaba Karisulate Maramaduna Mahpo Kari Maram Vidama Hatkibano Haiba Maram Kangde Marilena Mui Amadi Organization Singna Asigumba Pang with Tabak Satar Libano Haibadu Sengdopagaluna Asingba Tabasi Matung the Tobidanaba Arfil Tori Amaronda Van Dever KS Bigyanikpo Nomen Kaptuna Swan Kiba Todopo Kumalampak Central Bus Terminus Car Vans Owners and Divers Welfare Association na Yaninga Pondrole Ben Tozaduna Imu Manung Purba Amini Maki Imu Manung the Sarkar Maki Digi Sel Gimateng Pangbina Puning Singsilly Marilenaba Organization Sinasu Matunda Misam Singda Kut Tabidanaba Arfil Tori Hosipagmatanatimba Break Among Kalunese Break Matunda Amokusona Taranong Seri Sangai Pataleba Sericulture Project Management Complex ta Sericulture Department ke Director Jinjamang Simtena Lusingduna ngasi Usara Sangwaram Thakre Uthabadu da Sericulture ke training toduna leriba training sing su saruga ki Manipura Housing Aingasagi Kalkaya Kaithar Iba si Karadang Wadabusu Kanaba Ngamnabugi Pandamda Usara Kaya Thabagi Tabasi Paikatpani Matungdasu Tabasi Paikanaba Pandam Tamli Haina Sericulture Department ke official amana Fondorotli Poiva Gulmohor Gumba, the Bokul, Makan Makagi Upambi, Mayama Tadana, Akogi Asang Aman, Ohenba, Adugumba, Kogi Ecology, Diana Marilenaba, Dugumbagi, Pangtok Chavali. Shoram Praket Lake the Marilena Semkiba, Uripo Makagi Apunba Lufna Sinduna, Naranumidang Uripokta, Mairagi Rally Massacre. Sarwan Tingaligi Hoduna, Noramtong Power Sekiba Rally Duda, Soram Praket Gimihat Janing de Haina, Kolaukia Lauke.
Shoram Prakit Missy Matan Sam Kiba People Action Committee na ngarangdagi hauna uripo kangsup lambida matam kaktana kokiba ban miyamgi khudong sa yang laga komthokre adubu numilang pung taretagi lambi sida curfew thamle lambi sida mi punba yaroi haina committee convener P Rajuna phongdokre pawi singa unabada mana makha tarjuna post mortem gi report PU haibada through SP na piraktre report asi phangbaga hauji phamliba assembly mifamda pukhanaba local MLA da taknargani miyam na mafam kya da wakat mifam sataki gani miyat pasing puthok trabdi akan bakhongjang sangsin gani haike post mortem report ama ko impact ista misi ji matanga impact is SP da si ma thaji draga sama report te PU wana adu mana no consider hypothetical ko ji खुशाउना बमो हेले अदना बन नतम दा कोई सिडेंट प्रोटेस्ट कोई मकाता ना मतलब लेफ्टन ससे जगी लोइना ना कोई नाइट पब्लिक नाइट कर्फ्यू तब जगी ने निपुन पुन खोपतो यम पुलनिंग दवा इरांग थोकने Dr. L. Krishna Kumarina Puthok Sabha Creative Art ki Puthok Singh Utpa Jayasuni Creation Imphal ki Nirmala Hotel da hodokre Bangalore da BDS tamlibi Mahirui Sina Lamdamasi ki tanglaba sangai amadi lai makhal kya puthok lei Haur liba Mahirui Singh na Canada bada matam mangan bagi mahutta mahi tamna creative oiba thabak kya tohningi hairi District Administration na ukrul da thamliba CRPC Sama Nepumari gi athingba lokthu amadi IRB amadi commando sing lokthu haiba dabida tangkhul gi tongan ba civil society organization sing na patient kiba ultimatum thabakta onthorak tabadagi akan ba khongjang sangsina ba sem sare hari jaya sida ukrul da makhata na pamda thodok thoktana ba CRPF ke company amasu ngasi thajin khre amanomda Manipur Sarkar ki thongi mayokta UNC na kauba pung kunmari gi singi district singi ban ngasi nungai dagi hauragani Lampen Police Station ki manung sanba mayai koibida leiba Dr. Yumjau Yumda lalauba saduna sel khaina ba honarami haiba miyoema laikai na farga police ta sinakre miyam na farga police ta sinakra ba miyoe dudi sangai pro maning laikai digi oinam Risikas sei kontrani thoi apokpa tomba kawi ngasi nungthul pung ani taramdai da Risikas na scooter ama tongdu laklaga Dr. Yumjau Leibra Haina Mayunda Changlaga Hanki Miyamna Singnabadagi Father Sek Tobuda United Revolutionary Front Organization Haina Thaba letterhead Amada Lupa Lak Ani Makagi Dema letter Ama Funkibugaluna mobile handset Ani Nupigi Lake Seloina Lupa Lissing Ani Samayankai Yormatinaki Taudobu Haktangana Uhova Dr. Yumjaugi Matema Subitana Fondropada Farabamusi Nasidagi Numit Marini Mangani Mamang Sud Alamle Ahanbala Lamba Matamdasu Anaba Lang from the Sangduna Upumadi Sokrini Singba Kaudna Kelambalaki Nasi Muk Lakpada Singnaduna Hangrubada Sema Pirongi Tawani Haina Nangarigaida Lakaimiam Favani Haike Man doctor unage haiba ay doctor ji laite haire ay nang kadai ni no hangai ba mongonda ay jai kitang chingna dana ko dai di mana sma hai ma khanga bu pe ni ma haiba ay khanga bu pe natte si je au ba mi khana changchel la bodagi khanga bu pe natte haire ay ma hu la jo chen ke ba ko ay ngai ko hai ba ma ji chen gi na je la ga start to ba mai ga ji mul de mam changa pha Singzamai to Lilong United Club Organization Konba area da Leiba Duel Gitorban Lambi Thong Mailuisang Manipur University Amasong Masing Mari Lenaba Sangwat Sagarpagi Tabak Tosil Singda Organization Ming Sanglani Hari Hauzimakata Nang Sikisanu Pau Lominese Nasigi Sanawi Pau Lobisi Tongan ba district singdagi team tarama thoina saruk yaduna state level inter school soberto Mukherjee football tournament ngasidagi kumalabakta hokre haudobugi tharomda youth affairs and sport ki commissioner Dr. R.K. Nimai department sagi director and Ashok Kumar na tharomo pusing oike Sahi taramari makagi nupa masagi ngasi kumalampa ke artificial turf ta sanakibada Thawal district po represent toriba Lilong Higher Secondary Madrasana Ukul district po represent toriba Sacred Heart Higher Secondary School bu Gol Tarit Simnoda Sandel district po represent toriba Maha Union Government Higher Secondary School bu Bisnupur district po represent toriba Pinjabati High School Wanguna Gol Taru Anida Amadi Morning Star English School Kampok Pina Senapati district po represent toriba Corners Stone Christians Academy go Gol Ani Sunoda Maitiba Piki Sahi Tarataret Makhagi Nupa Masagi Kumalampak
practice field sanakibada Sandel district pu represent toriba Thani Memorial Training School na Thawal district pu represent toriba Eureka High School Sapambu goal ani sinoda Churachandpur district pu represent toriba Saikot Government High School na Tamelong district pu represent toriba Christian Model Higher Secondary School bu goal taramanga sinoda amadi Imphal East district pu represent toriba Afros A Higher Secondary School na Jiribam Higher Secondary School bu goal taruk sinoda maitiba pikre Imphal West District Kerom Association ki makhada newest club singjamai thongam lekai na sinduna club asigi building da Kerom Chanaroi yangkaina saruk yaduna satharkiba ani suba Imphal West District Kerom tournament ki ngasi sanakiba men's singles da L nganthoibana Y Sarat Kumar bu Ice Settebertana KS Jugindrobu S Chawbana TS Ratanbu L Rakesna K Inaubu G Suwasna L Sivajibu TS Sambatrana CS Sunilbu M Inausana S Banerjibu Amade Arun Konsamna L Sumantabu Maitibu Piduna quarterfinal Sankre Sub Junior Boys ki sanakibada G Melson S Jaisandra M Greason S James Bond S Robinson Atul Saikom Magi Lambabu Maitibu Piduna quarterfinal Sankre Eastern India Weightlifting Association amadi Manipur Weightlifting Association ki General Secretary Sunil Elangbam na Manipur Olympic Association ki General Secretary khalakpa amadi Manipur Weightlifting Association ki Executive Member NG Thoibana Manipur Olympic Association ki Executive Member khalakpada Eastern India Weightlifting Association amadi Manipur Weightlifting Association na nungaiba phongdokre Sahi sigi September 12 dagi 13 fauba Mumbai gi NSCI da pangthokadoriba kunsuba Asian Junior Table Tennis Championship da umpire oina saruk yarona bagi da Manipur gi KSS Mahendra khalakle haina Manipur Table Tennis Association gi cherolamana phongdrole South Korea gi Incheon da September 13 dagi October 3 fauba pangthokadoriba 13 suba Asian Games da saruk yagadaba Nupigi Indians archery team da Manipur dagi L Bombela yauna Andhra Pradesh dagi Pramita Jharkhand dagi Lakshmi amadi Difika Kumari Singba archery mari khankre amaramda games asida fencing masana da saruk yagadaba India team da Manipur dagi S Jayanta Y Rosie M Usharani amadi E Gita khalakle Manipur dagi W Ranjit na Indian team gi official oigini hari Housing asi nungmagi oikiba ingasa gi pau pizri ICAR lambel patagi fangba pau gi matungina ngasi gi khwaidigi saba degree Celsius 13.3 mari khwaidigi ingba degree Celsius 12.3 nungsita yawbai sing malil gi chang ayukta sada marfu taruk nungthildana sada marfu mathoi nongju gi chang 3.1 mm ni loisilakpada ngasi gi maru pau sing amukana pizri State ki intelligence tagi NSN IM ki intelligence na hena wangbagi mamitari haina MLA Dr. Ibol Bina Assembly da phongdokre Lamdeng da Saba Solid Waste Management Plan Saba pungoi loire abodakai haidok phongbi awaba leiroi amadi ILP System Student Wing Manipur na ngasi asapot Saba bakery sing yengselubada bibam sadaba kya thenare ngasi dia ISTV Manipuri matang selesai ning tabiru sing bo aroi bana